Arambai News Guwahati da Maithelongi Pau tabiriba singbu ihan handumaktada Chingangbam Sujitrani na khurumjari hojing asigi samlappa mariba pau sing lobirase Assam State ki SSLC amadi Higher Secondary Parikya pangthokpagi chap chaba matam ngasisu lepangamdri adubu ngarang parikya di soidana pangthokani pangthoktaba yaroi haikrabagi matung ngasi amuk State asigi Education Minister oriba Ronos Peguna mathang tha habadi July fawbadi parikya singasi pangthokpa oithokloi August ki mayai chalakpa fawbagi manungda pangthoklaba yai habagi ingit ama pirakre Seva Council Assam Sahitya Sabha Boro Sahitya Sabha Ashu amadi Epsugi Mute Singa ngasi phaminaraba matung COVID protocol singakna yariba makhai chaukthoktana parikya singasi pangthokpa haibagi matangdadi yanaba ama purakhi loinana subject natraga mark tasu kakthaba haina yanakhi Center amadi CVSC ga punna handakta phamina khrabagi matung September gi tang manga fawbagi mamangda parikya sing pangthokpa amadi result lauthokpa haina yanakhibagi matungina Assam dasu hariba matam asigi mamangda exam sing pangthokpa loinana result su lauthoktaba yaroi haikhi loinana parikya thagadoriba chahi 19 mathaki mahiroi khudingmak COVID vaccine kapthokani haina su minister asina makhatana palakhi Assam ki Tureli That Mazuli dagi environmental activist amadi forestry worker Forestman of India haragasu khangnaba Jadab Molai Payengda Mexico bu hena sangbanaba lebak ama ohennabagi lebagasina chahi taragi visa pirakre Central American nation asigi manungda lam hectare lakh nipanda uwa thanabagi khungjang changsinaba Payenga khuyeksu thanakre thorang asida Mexican mahiroi lakh ama henbana mateng panggadori Ngasi Assam gi CM Himanta Biswa Sarma gi cabinet na maroiba warep khara lawkhre madugi manungda hana chahi ahum leiraga piramba Assam Ratna chahi khudingi piragani loinana Assam Sri Assam Bhushan amadi Assam Vibhushan yauna mana 18 su chahi khudingi piragani lauthokre Lupa lakh mangagi senfam yauriba Assam Ratna miyoi amakhaktada pigani aduga Assam Sri gi oina miyoi 10 da Assam Bhushan gi oina miyoi 5 da amadi Assam Vibhushan gi oina miyoi 3 da pigani hariba award sing asi handakta laikhidraba Assam gi saknarba sahityagar Homen Borgohai gi mapok numitta pigani so hairi Nakalamaromda artist pension na artist day numitta aduga sports pension na Arjun Bhogeshwar Boragi mapok numitta pigani lauthokhi Manipur gi khangabok khulakpam laikai degi nahawaribi mau ama COVID vaccine kaplabagi pung kharagi matung laikhidre nupi asina laikhidabagi chapchaba maram hojik phawba khangbangamdri adubo vaccine kaplaba matung masa nungai rakhidabani hairi Thobal Kaithelda mass testing drive changsinuna popham phambi leiba lakpasing amadi curfew thugaiba mioi sing yauna punna mioi marfunithoi test tobada mioi 18 positive oiramba thengnakhi cheragasida district asigi manung channa khongjom bazar manung amadi akoibada positive oibagi masing hengalakpadagi khongjom bazar containment zone oina ngasi lauthokre Arunachal State ta micham miyambu vaccine kaphanabagi lengakna singthaningai oiba thorang ama paikhalakli State asigi Lower Subansri district ki Yazali administration na COVID vaccine kapnabagi damak masana khangna hainaruba tawduna lakpa khunja khudingmakta lemna cheng kg kun pikhi Asigumlaba lengaki akhanaba thorang asi khunja singna khangnarakpadagi ngarang ningthokaba numit nongkanna churabasu chahi 95 mathaki miyoi 50 mu vaccine kappa thorakhi Lengaki thorang asi hayeng habadi Jungi tang mapan yumsakaisa numit phawba chathagadabani 4G gi matam lanthokuna 5G yorak toraba matam asida Mizoram gi mafam kharadadi ngasisu 2G service ta penthokpatari Mizoram gi Siaha district ki Mara Students Organization na inglisingani 18 da sakhiba Maurei khunda yungliba Airtel Tower asina piriba se 2G signal khaktani pendana wakatlakli Loop kaya amadi khunjasingna tower asi 4G da upgrade tawbinaba Airtel authority da kayarak haijakre adubu hojik phawba tabidana lakli hairi COVID pandemic ki online class amadi online examination gi matam asidadi maroina mahiroisingna khudong chadaba kaya mayoknei hairi Awang nungpoki miyoi singda hanthana amadi achan mirai naina yengbagi wathoksing aduna ngasidi Supreme Court ki thong thilare
Delhi da maming larabi Arunachal Pradesh tagi Supreme Court Advocate Jyoti Jongluzuna PIL ama file tauraduna awangnokpuki miyoi singi mathakta racial discrimination chathariba si tokhannabagi guidelines sembinaba court ta haizakhi. Asida sunatana NCRT syllabus ta su awangnokpuki maramda chapter ama yauhanbinabagi matangda khud thingjinbinabasu Supreme Court ta haizakhi. Panbayabadi India da awangnokpuki mahiroi singna mayoknariba racial discrimination asigi mayokta MK Bejbarwa committee na recommend tawkhibagi matungina Indian Penal Code ta section 153C amadi 509A employ tawnabagi wafam akhanana PIL asina haide. India da haukiba thani asigi manungda khwaidigi nemna haukiba pung kunmari asida covid ki anoba case lakh ama yogdana habedi lising marfuni panga chamri marfutrani pan phaki mase numit humpu taruk nigi matung habedi India da positive case khwaidigi yamna likna phangba masing oire aduga haukiba megi tang tareta khwaidigi yamna nomda positive case phangkhrabagi matung habedi lakh mariga lising taramari hena phangkhrabagi matung ngarang chada humbudramapan hanthana phangki lakh ama yokhide lakh amaga lising marfunithoi henbana naba pharaduna discharge tawkhre amadi covid anaba lising aniga chamaga kulhumdoina laikhitre recovery rate chada marfutaramari dasmik ani mapanne Mizoram da Chahumga Taratharet, Meghalaya da Chahumga Humbudramapan, Manipur da Chatret ka Nipunipan, Amadi Assam da Lising Ohumga Chamapan, Nipunipan, COVID ki anoba positive case phangki. Assam da Hokiba Pungkun Maria Sida COVID number Moiduna Mioi, Nipuhumdoi, Manipur da Tarani Thoi, Meghalaya da Mapan, Amadi Mizoram da Ani Laikhidabagi, report so lakli. Maragasida IIT Kanpur gi researchers singna semba pandemic asigi mathematical model sutra gi matungina June gi aroibadadi nomoda covid positive oibigi chang asi India da chada marfudra manga dagi hanthana phanglakani haina covid mathematical model asina predict tawri asumna June gi aroibadadi India da nomoda covid positive oibigi chang lising 15 muktang oigani so haire hauzik khananingai oiribadi IIT Kanpur gi sutra model ase Singapore University na leibak chamaga kuntrama thoida research tawkiba report aduga yamnamak ngakningai oina manarakliba sine hariba Singapore University gi researchers singna so India da June 19 gi matungdade India si covid tagi chada marfutara taret free oiragani haribane COVID vaccine tangai phadana kapthoknabagi damak lengak khaktanatana bank singna fawba yokshilakle COVID tagi sabu ngakthok chanaba COVID vaccine kapthok labadi bank ta fixed deposit tawbada interest rate hena wangna pigani haina fawba bank kharana lauthorakre Kolkata da base oiba UCO bank na vaccine kapkhraba miyoi singi oina bank asida fixed deposit hangbada interest rate 30 BPS habadi basis points wangna piri Asumna Central Bank na su akhanaba Immune India Deposit Scheme launch tawraduna interest rate 25 BPS wangna piri. India da vaccine yan thokpa amadi kapagi thodang punamak ngarang kendra lengakna lawkhrabagi matung ngasi National COVID Vaccination Program chatna hannabagi nowna semdoklaba guidelines sing issue tawrakre. Vaccine saba company singna puthokpa COVID vaccine gi chada humbudra manga di kendrana loksingani aduga state amadi union territory singda lemna yenthokani leibaga sigi government vaccination center singda hariba dose singasi kapthokani nowna semdoklaba guidelines singasi lakliba june gi tang kunma thoidagi chanaba hauragani asida sunathana state natraga union territory adugi mishing covid na nabagi mishing amadi vaccine kapagi khongjangna chingba criteria singasi mathakta yumfam oiraga vaccine dose pigani su haire Khananingai amana vaccine arembada manghanba thoklabade maduna vaccine allocate tawbagi chang hantahangani su haire Aroibada ngasi tentakpa mariba pau khara Software company giant Google na IIT ISM Dhanbad Jharkhand gi computer science mahiroi tareta lupa lakh 53.8 ki package pikre
ꯏꯪ ꯂꯤꯁꯤꯡ ꯑꯅꯤ ꯀꯨꯟꯃꯥꯊꯣꯏ ꯕꯦꯠꯁꯀꯤ ꯑꯣꯏꯅ ꯃꯁꯤꯅ ꯀꯦꯝꯄꯁ ꯄ꯭ꯂꯦꯁꯃꯦꯟꯇ ꯍꯥꯏꯌꯦꯁ ꯄꯦꯀꯦꯖ ꯑꯣꯏꯔꯤ ꯄꯟꯕ ꯌꯥꯏ ꯃꯃꯥꯡꯗ ꯍꯥꯏꯔꯤꯕ ꯏꯟꯁꯇꯤꯇ꯭ꯌꯨꯠ ꯑꯁꯤꯒꯤ ꯃꯍꯩꯔꯣꯏꯁꯤꯡꯗ ꯀꯦꯝꯄꯁ ꯄ꯭ꯂꯦꯁꯃꯦꯟꯠꯀꯤ ꯗ꯭ꯔꯥꯏꯚꯇ ꯂꯨꯄꯥ ꯂꯥꯈ 94.3 ꯑꯦꯅꯨꯋꯦꯜ ꯄꯦꯀꯦꯖ ꯑꯃ ꯖꯄꯥꯅꯤꯁ ꯀꯝꯄꯦꯅꯤ ꯂꯤꯡꯛ ꯋꯤꯖꯅ ꯄꯤꯈꯤ ꯀꯔꯅꯥꯇꯀꯥꯗ ꯁ꯭ꯇꯦꯠ ꯂꯩꯉꯥꯛꯅ ꯀꯣꯚꯤꯗꯀꯤ ꯊꯔꯗ ꯋꯦꯕ ꯃꯥꯌꯣꯛꯅꯅꯕꯒꯤ ꯃꯥꯡꯖꯧꯅꯅ ꯁꯦꯝ ꯁꯥꯕ ꯑꯣꯏꯅ ꯇꯥꯂꯨꯛ 198 ꯑꯃꯗꯤ ꯗꯤꯁꯇ꯭ꯔꯤꯛ ꯍꯣꯁꯄꯤꯇꯥꯜ 18 ꯑꯞꯒ꯭ꯔꯦꯗ ꯇꯧꯅꯕ ꯂꯨꯄꯥ ꯀ꯭ꯔꯣꯔ 1,500 ꯊꯥꯗꯅꯕ ꯋꯥꯔꯦꯞ ꯂꯧꯈ꯭ꯔꯦ ꯀꯔꯅꯥꯇꯀꯥꯗ ꯃꯍꯩꯔꯣꯏꯁꯤꯡ ꯄ꯭ꯔꯣꯐꯦꯁꯅꯦꯜ ꯀꯣꯔꯁꯁꯤꯡꯗ ꯃꯤꯡ ꯆꯟꯅꯕꯒꯤꯗꯃꯛ ꯀꯃꯟ ꯑꯦꯟꯇ꯭ꯔꯥꯟꯁ ꯇꯦꯁꯠ ꯂꯥꯛꯂꯤꯕ ꯑꯣꯒꯁꯠꯀꯤ ꯇꯥꯡ 19ꯗꯒꯤꯅ 30 ꯐꯥꯎꯕ ꯄꯥꯡꯊꯣꯛꯂꯒꯅꯤ ꯍꯥꯏꯔꯤ नीति आयोग की मेंबर डॉक्टर वी.के. पॉलना इनकम स्टेटस की खेनब अमत थमदना मिपुम खुदिमक लेमना वैक्सीन कापकनी हाइख्रे अदुगा मिरोनबी नुपीसिंगदी वैक्सीन कापलोइदबने मसिगी मतंगदा खरनीगी मनुंगदा लेंगाकना सेंगदोकनीसु हाइरे पनबा याबदी कोविड वैक्सीन सी यामना थुना साखिबना ट्रायल तौब मतमदा मिरोनबी नुपी अमता यावखिदबने कोविड लैखिद्रबा गवर्नमेंट एम्प्लॉई सिंगी इमुंगदा खुदकता पेंशन पीननबा मिनिस्टर ऑफ स्टेट डॉक्टर जितेंद्र सिंह हाइख्रे महात्मा गांधी की मसू सुथांग ओइरिबी चही 53 की आशीष लता राम गोविंद नमथाक तौबगी केस अमदा साउथ अफ्रीका की डरबन कोर्ट अमना चही 3 जेल द लेनबा वायल ताख्रे आसाम की बजेट सेशन लाक्लिबा जुलाई तांग 12 हौरगनी लाइरबसिंग द कोविड वैक्सीन कापदा मतेंग पांगननबा आरबीआई ना ई वॉचर्स एप्रूव तौख्रे अग्रागी हॉस्पिटल अमदा मॉक ड्रिल ओइना मिनिट 5 ऑक्सीजन कनेक्शन लौथोकलुबदगी कोविड अनाबा 12 खुदकता लैखिद्रे लेंगाकना हॉस्पिटल असी सील तौसिनख्रे WHO ना चाइना की मिचंग द लेपलदना कोरोना वायरस की हौरकफमगी मतांगदा पाउ शेयर तौननबा चाइना दा नंफु तौबा यारोय हाइरकली US गवर्नमेंट लैब की स्टडी मतुंगिनदे कोरोना वायरस असे चाइना की वुहान लैब तगी लीक ओइरकपनी सेंगना हाइख्रे Amazon की CEO जेफ बेजोस फमसिदगी रिजाइन तौरबगी नुमित 15 की मतुंग लाग्लिबा जुलाई की तांग 10 स्पेस ता पाइरुगदौरी माकी स्पेस वेंचर ब्लू ओरिजिन न साबा न्यू सेफर ता तोंगदबा पैसेंजर तरुकी मनुंगदा मनाउनुपा याउना महाक्सु अमा ओइगदौरी बने अमदी चही 53 सुरबा इंडियन फुटबॉल टीम की कैप्टन सुनील छेत्रीना अर्जेंटीना की सॉकर स्टार लायनेल मेसीबू ओवरटेक तौखिबगा लोइनना गोल 63 चंदुना मालेमदा सेकेंड हाईएस्ट एक्टिव इंटरनेशनल गोल स्कोरर ओइख्रे ngasiga nadi Arambai News Guwahati da Maithelon ki pau sandok chaba matang solution jabaga loinana tabiriba singbo